ꯁꯤꯒꯤ ꯁꯤꯕꯨꯁꯨ ꯌꯦꯡꯉꯁꯤꯀꯣ ꯇꯨ ꯁꯤꯁꯤꯅ ꯂꯝꯌꯥꯟꯕ ꯍꯤꯖꯝ ꯏꯔꯥꯕꯣꯠꯇ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯛꯈꯤꯕꯒꯤꯅꯦ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯃꯤꯀꯞ ꯊꯣꯛꯂꯣ ꯀꯪꯂꯩꯄꯥꯛ ꯀꯪꯂꯩꯄꯥꯛꯀꯤ ꯏꯔꯩꯆꯥꯁꯤꯡ ꯑꯦꯟ ꯅꯣꯡꯄꯣꯛ ꯁꯟꯖꯦꯟꯐꯝꯗ ꯇꯧꯈꯤꯕ ꯀꯝꯄꯤꯇꯤꯁꯟꯗꯨꯗ ꯃꯣꯏꯅ ꯁꯦꯀꯦꯟ ꯄꯣꯖꯤꯁꯟ ꯇꯥꯔꯛꯈꯤꯕꯒꯤ ꯀꯩꯅꯣꯅꯦ ꯁꯤꯁꯦ ꯀꯩ ꯍꯥꯏꯒꯦ ꯍꯩ ꯀꯥꯎꯈ꯭ꯔꯦ ꯀꯩ ꯁꯤꯕꯣ ꯃꯣꯃꯦꯟꯇꯣꯅꯦ ꯁꯤꯁꯤꯁꯨꯅꯦ ꯑꯉꯥꯡꯅ ꯐꯪꯉꯛꯈꯤꯕꯅꯦ ꯁꯤꯁꯨ ꯊꯔꯠ ꯄ꯭ꯔꯥꯏꯖ ꯇꯥꯈꯤꯕꯅꯦ BSMꯅ ꯁꯤꯟꯕ ꯇꯦꯂꯦꯟꯠ 2025ꯗ ꯁꯤꯟꯈꯤꯕꯁꯤꯅ ꯁꯤꯁꯨ 2025ꯅꯦ ꯃꯃꯥꯡ ꯆꯍꯤ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯁꯤꯅ ꯐꯥꯔꯁ ꯇꯥꯔꯛꯈꯤꯕꯒꯤꯅꯦ ꯁꯤꯅ BSMꯅ ꯁꯤꯟꯕꯗ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯒ꯭ꯔꯨꯞ ꯗꯥꯟꯁ ꯑꯣꯏꯔꯝꯒꯅꯤ ꯁꯤꯁꯦ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗꯨꯃ ꯂꯩꯔꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯖꯒꯣꯏ ꯁꯥꯔꯨꯕꯗ ꯐꯪꯉꯛꯄ ꯃꯣꯃꯦꯟꯇꯣꯁꯤꯡꯅꯦ ꯑꯗꯣ ꯁꯤꯒꯁꯦ ꯌꯥꯝ ꯑꯣꯔꯒꯅꯥꯏꯖ ꯇꯧꯔꯒ ꯊꯝꯐꯝꯗꯣ ꯂꯩꯇ꯭ꯔꯤꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯎꯄꯨꯁꯦ ꯌꯦꯡꯉꯣꯅꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯊꯝꯗꯣꯏꯅꯣ ꯑꯗꯨꯗꯨꯅ ꯑꯩ ꯊꯝꯗ꯭ꯔꯦꯕꯀꯣ ꯐꯖꯅ ꯅꯣꯡꯃ ꯐꯖꯅ ꯁꯦꯝꯃꯒ ꯐꯖꯅ ꯊꯝꯃꯛꯈꯤꯅꯤꯁꯦ ꯑꯩꯒꯤ ꯃꯐꯝ ꯐꯖꯅ ꯂꯩꯔꯀꯥꯟꯗ ꯇꯨ ꯁꯤ ꯃꯊꯛꯇ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯔꯣꯁ ꯀꯞꯁꯤꯅꯅꯦ ꯕꯔꯊꯗꯦꯒꯤ ꯇꯤꯆꯔꯁ ꯗꯦꯒꯤ ꯄꯤꯔꯛꯄꯅꯦꯕ ꯁꯥꯇ꯭ꯔꯤꯅꯀꯣ ꯑꯗꯣ ꯀꯥꯏꯔꯦ ꯁꯤ ꯃꯅꯥꯁꯦ ꯀꯥꯏꯊꯣꯛꯈ꯭ꯔꯦꯕꯀꯣ ꯑꯗꯨꯏ ꯁꯤꯖꯤꯟꯅꯗ꯭ꯔꯦ ꯑꯗꯨꯒ ꯁꯦꯠ ꯑꯗꯩꯗꯤ ꯀꯞ ꯁꯦꯠ ꯑꯗꯒꯤ ꯀꯩꯅꯣ ꯀꯔꯤ ꯇ꯭ꯔꯦ ꯑꯗꯒꯤ ꯁꯤꯅ ꯀꯩꯅꯣ ꯁꯤꯅ ꯀꯞꯀ ꯁꯣꯁꯔ ꯁꯦꯠ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯅ ꯀꯩ ꯍꯥꯏꯅꯤ ꯌꯨꯇꯦꯟꯁꯤꯜꯁ ꯍꯥꯏꯗꯣꯏꯔꯥ ꯑꯩꯈꯣꯏꯒꯤ ꯆꯥꯛꯈꯨꯝꯒꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯗꯣ ꯑꯗꯨ ꯊꯝꯐꯝꯅꯦ ꯑꯗꯣ ꯁꯤꯅ ꯒ꯭ꯂꯥꯁ ꯂꯩꯔꯦꯗꯅꯀꯣ ꯁꯤ ꯒ꯭ꯂꯥꯁꯁꯦ ꯑꯩꯅ ꯑꯃꯨꯛ ꯂꯧꯊꯣꯛ ꯁꯤꯖꯤꯟꯅꯔꯦ ꯃꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯗꯨꯗꯤ ꯁꯨꯃꯥꯏꯅ ꯃꯈꯨꯝ ꯈꯨꯝꯗꯕꯤ ꯑꯗꯨꯝ ꯊꯝꯃꯦ ꯑꯗꯨꯒ ꯁꯤ ꯔꯣꯁ ꯑꯃ ꯂꯧꯊꯣꯛꯀꯦ ꯇꯧꯕꯅꯦ ꯑꯩꯅ ꯇꯧꯒꯦꯁꯦ ꯁꯤꯗ ꯐꯔꯕꯅꯦ ꯁꯤꯒꯁꯦ ꯐꯖꯅ ꯊꯝꯒꯗꯕꯅꯦꯕ ꯑꯩꯁꯦ ꯊꯝꯐꯝ ꯂꯩꯇꯦ ꯀꯥꯏꯔꯦ ꯐꯖꯕꯅꯦ ꯁꯤꯗꯅ ꯃꯆꯥ ꯂꯩ ꯁꯤ ꯒꯤꯐꯇ ꯍꯥꯞꯄꯛꯈꯤꯕ ꯉꯥꯛꯇꯅꯦ ꯃꯆꯥ ꯁꯤꯁꯤ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯕꯅꯦ ꯁꯤ ꯒꯤꯐꯇ ꯍꯥꯞꯄꯛꯈꯤꯕ ꯉꯥꯛꯇꯅꯦ ꯑꯗꯨꯒ ꯂꯩꯇ꯭ꯔꯦ ꯑꯇꯩꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤꯒꯤꯅꯦꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯅꯣꯏꯁꯨ ꯈꯪꯉꯝꯒꯅꯤ ꯑꯩꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯕꯅꯦ ꯁꯤ ꯃꯀꯣꯛꯇ ꯁꯨꯃꯥꯏꯅ ꯍꯥꯞꯄꯤꯕꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠꯇ ꯂꯩꯈꯤꯕꯅꯦ ꯁꯤꯁꯦ ꯊꯝꯖꯟꯈ꯭ꯔꯒꯦ ꯃꯥꯏꯗ ꯃꯦꯀꯞꯀꯤ ꯄꯥꯎꯟꯁ ꯃꯆꯥꯅꯦ ꯁꯤꯁꯤꯅ ꯃꯦꯀꯞꯀꯤ ꯄꯥꯎꯟꯁ ꯃꯆꯥꯅꯦ ꯆꯥꯛ ꯍꯥꯞꯆꯤꯜꯂ ꯄꯨꯈꯤꯕ ꯌꯥꯅꯕ ꯑꯩꯅ ꯆꯦꯟꯕ ꯀꯨꯏꯔꯕ ꯑꯗꯨ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯃꯦꯀꯞꯇꯨꯗꯤ ꯑꯩꯅꯗꯤ ꯌꯥꯝ ꯇꯧꯕꯅꯤꯅ ꯄꯨꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯕꯅꯤꯅ ꯑꯗꯨꯗꯨꯅ ꯑꯩꯅ ꯁꯤꯖꯤꯟꯅꯗ꯭ꯔꯤ ꯁꯤ ꯃꯆꯥꯁꯦ ꯀ꯭ꯌꯨꯠ ꯌꯥꯝ ꯑꯣꯏꯕꯅꯦ ꯀ꯭ꯌꯨꯇꯤ ꯑꯗꯨ ꯊꯝꯖꯟꯈ꯭ꯔꯒꯦ ꯀꯣꯟꯅ ꯃꯇꯥꯡ ꯆꯥꯕꯗ ꯑꯩ ꯍꯌꯦꯡꯋꯥꯏ ꯀꯦꯅꯤꯡꯉꯛꯑꯀꯥꯟꯗ ꯑꯣꯏꯅ ꯍꯥꯞꯄꯒꯦ ꯁꯤꯃ ꯂꯩꯔꯦꯀꯣ ꯁꯤꯁꯤꯅ ꯑꯩꯒꯤ ꯐꯥꯏꯜ ꯉꯥꯛꯇꯅꯤ ꯀꯩ ꯗꯤꯇꯦꯜꯁ ꯗꯣꯛꯇꯔꯒꯤ ꯆꯦ ꯆꯥꯡ ꯑꯗꯩꯗꯤ ꯀꯣꯂꯦꯖꯀꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯏꯜ ꯑꯃ ꯎꯠꯀꯦꯁꯦ ꯁꯤ ꯑꯩꯈꯣꯏ ꯅꯦꯇꯣꯟꯅ ꯄꯤꯔꯛꯄ ꯐꯥꯏꯜ ꯁꯤꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯕ ꯐꯥꯏꯜꯁꯦ ꯅꯦꯇꯣꯟꯅ ꯄꯤꯔꯛꯄ ꯁꯤꯒꯨꯝꯕ ꯐꯥꯏꯜ 4-5 ꯂꯩ ꯅꯣꯏꯁꯦ ꯂꯣꯏ ꯈꯪꯗꯧ ꯃꯥꯜꯂꯦ ꯑꯩ ꯏꯃꯨꯡꯁꯦ ꯆꯪꯉꯛꯑꯀꯥꯟꯗ ꯀꯩ ꯂꯩ ꯒꯥꯏꯁꯦ ꯑꯩꯁꯤꯕꯨ ꯍꯥꯏꯗꯣꯛꯍꯧꯗꯕꯒꯤ ꯐꯕꯖꯥꯠꯅꯦ ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯩꯕꯤꯈꯤꯕꯅꯦ ꯕꯦꯡꯛꯀꯤ ꯑꯉꯥꯡꯒꯤ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ ꯄꯥꯛꯁꯤ ꯀꯔꯤ ꯑꯩꯗꯤ ꯌꯥꯝ ꯀꯥꯎꯔꯦꯅ ꯁꯦꯝꯐꯨ ꯂꯩꯁꯦ ꯂꯣꯏ ꯂꯩꯔꯦ ꯑꯗꯨ ꯁꯤꯗ ꯑꯉꯥꯡꯒꯤ ꯀ꯭ꯂꯤꯞꯕꯣꯔꯗ ꯑꯩ ꯃꯆꯥꯒꯤ ꯀ꯭ꯂꯤꯞꯕꯣꯔꯗ ꯆꯪꯉꯦ ꯑꯩꯅ ꯂꯩꯕꯤꯔꯤꯅꯤ ꯐꯖꯕ꯭ꯔꯥ ꯃꯥꯅ ꯕꯥꯔꯕꯤꯒꯤ ꯄꯥꯝꯖꯩꯌꯦꯅ ꯁꯤ ꯂꯩꯕꯤꯕꯅꯦ ꯑꯗꯨꯒ ꯑꯉꯥꯡꯒꯤ ꯔꯦꯁꯇꯥꯔ ꯀꯩꯀꯩꯁꯦ ꯂꯣꯏ ꯂꯩꯔꯦ ꯀ꯭ꯂꯥꯁꯀꯤ ꯔꯦꯁꯇꯥꯔꯅꯦ ꯑꯉꯥꯡꯒꯤ ꯂꯟꯗꯥꯟ ꯁ꯭ꯇꯨꯗꯤꯑꯣ ꯍꯥꯏꯁꯦ ꯁꯤꯁꯦ ꯑꯩꯒꯤ ꯔꯦꯁꯇꯥꯔꯅꯦꯕꯀꯣ ꯑꯗꯣ ꯁꯤꯈꯩꯁꯦ ꯂꯣꯏ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯁꯤꯗ ꯂꯩꯔꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯂꯥꯏꯔꯤꯛ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯗꯥꯟꯁ ꯑꯦꯀꯥꯗꯃꯤꯒꯤ ꯇꯝꯃꯤꯉꯩꯒꯤ ꯀꯪꯂꯩ ꯊꯣꯛꯄ ꯂꯥꯏ ꯍꯔꯥꯎꯕꯒꯤ ꯂꯥꯏꯔꯤꯛꯅꯦ ꯁꯤꯁꯤꯅ ꯑꯗꯣ ꯁꯤꯅ ꯔꯤꯁꯤꯞ ꯀꯛꯅꯕ ꯗꯥꯏꯔꯤ ꯑꯍꯥꯡꯕꯅꯦ ꯁꯤ ꯅꯠꯇ꯭ꯔ ꯗꯥꯏꯔꯤꯁꯦ ꯄꯤꯔꯛꯄꯅꯦ ꯒꯤꯐꯅꯦ ꯁꯤꯁꯨ ꯁꯤꯗꯤ ꯕ꯭ꯂꯥꯏ ꯌꯥꯝ ꯆꯨꯔꯝꯒꯅꯤ ꯁꯤꯗꯤ ꯕꯦꯛꯀꯁꯦ ꯂꯣꯏꯅ ꯇꯧꯔꯝꯒꯅꯤ ꯁꯤꯗꯤ ꯊꯥꯕꯅꯦꯕ ꯁꯤꯁꯦ ꯊꯥꯕꯈꯩꯁꯦ ꯁꯨꯃꯥꯏꯅ ꯊꯝꯃꯦ ꯈꯔ ꯑꯩꯅ ꯁꯥꯡ ꯊꯝꯃꯝꯕꯅꯦ ꯑꯗꯨ ꯁꯤꯁꯦ ꯑꯩꯅ ꯂꯩꯔꯒ ꯍꯥꯡꯇꯣꯛꯄ ꯍꯩꯇ꯭ꯔꯦꯕ ꯀꯩꯅꯣꯒꯤꯅꯦꯕ
journey chat pa kan da brush ham na bane base hang to khai ngam de tu sa phanek tai da ba myam da phanek tai da ba myam sle to tai dri ba ngak ta ni si gai si ka la ni thalo phaja ma tai dri ba gai tu tin ma chu pan hat bi phaja bane ki si phaja bane si bi to si phaja bane tai dri ba si da tai tho ga ne se to ke da ka da za do no si do pu si ji 맞죠? 또 그러면 옐로우가 좀 그저번에 또 그래서 또 셔도 퍼플기 프리드 아마 떠오르가네 여기 라이 그런마다 그저가다 왕주 야르 또 시드 라이 그런마다 그저가다 그자 자 하니기 되게 레게 좀 연할라겠어 다시 비교 좀 상하네 다 세도니 matam hekta laitaba taibagi matamdo hekta phangdeba khangba khaneng tai thabak ama ngakani kana thabak punamak se matam changi sijina hanuan thigi aina hanua kan sela ba ngakani sijina ai hanura kan hayeng suma sana la se chana ba hanubi phara ba hanubi ba oidribo thamagi na pai hapadi ta kaya taunidana sangidana adudugi aina sije sumaina pakna sumai thamman ai ju channaba hotnabadane pochai se nam kaya tong hapeda to sumaina sang si sumaina thamman te asi manungi gai di kano le dana phone na aina tong ja bani dana usi gai di sumaina thamman ai to ha sina ai bag sina da bagai sina nung thamjan bane 와래 신이 누가네 또 시다나네 여기 감사합니다 고고금지다 가자보네 이 농마 갈라게 누가 예 누가 낭앙 거 그만 레비번 가자보 여기 밥먹다 농마 갈라게 빠 많이 탐매 시다나 하나 잡살라지 시 유장 오이드라 이거 합쳐서 진짜 이게 전화하면 하지. 해마, 나는 동안 달래. Leek. This one is leek. Hengen. 이 shit's the habag. 뭐야 또? 잡아내 주지. यार वारम तक से ना कुछ ना करा लोशन लगे सिजना गी Kaijaroi से दा फंगकपा ओइदबा मोमेंटो Kaijaroi से गी थमोय थुमदा पालरेगी एंड सिजना लेसंगिदा इपानुपा प्रितमना चिचे सरप्राइज तौदने हेंगदी हाइस करिनो न सुम खल्ले को बिदो सिमा सेमगा पुरेबो को खोय रिलीज तौबो नुमिदना अदा पिरखिबने 까치는 영상도 까치 넣어야 되죠. 이게 또 너무 와요. 또 쓰진다. 아니야. 이게 공을 잘타네. 띠메 함에 똥거 팔아가는 똥다들 래. 이게 너희 비라키바니바. 애드버타이즈먼트. 뭐가 살래. 아이쇼 똥똥하다 봐요. 쉬쉬. 네, sana kung ne sports di baby sports so kung awang din lay egi awang din ha lay awang din na join ni musik akoy di ngata ni terus aku ngata lebe sana thame swaina करीब लेने खाते हैं एक साल पीने वाले शिमला जो खाई नहीं वो
chilli. She did the jacket and I usually just have to air. So be ready. She did. No one put what time be a money. For an amusement channel. Send out in the side. Bra. The lane, ma'am, the lane. It's high and sends about Rivaneto. Some punyabi, the theatre jabi, but lane names is hardly. My Tobia Benisina, Lunida. Sorry, Lore. Why am I Taxan Malloy? I'm not Malloy, Tavai Town, Malloy, Houses. Maybe Gazi or that condition. Tange, how is all? Just put the scene of a guy never go. Just to a bamboo. You get just put the scene of a guy low told her name is the black shoot dog. Look up. The black suit dog. You get not going to label it as he shoot them up. Okay, so more than how to yes, it was covered. I didn't see a video. Carino. Don't cut the guns on me to get you over. Mamma, I want to be sure. I didn't know, but I know more. Miss Na, Kaijaroi. Then get hanging and give me another later bumta. Later, Mr. Pibiraba. Miss the Hinky and Pibir anyway, Zaro. Now he dug later up in a hida. I have get up. He dug said. So, Tango, the net. Orange are top of the Yamasaga, talk about he dug later up in a side. Kadi hukum jakum no. Ha? Hoi. Dress on to hire one bar. Dress on to pay a boy, Chana. Same with key. Hong to Tadat la diaroi. Tap down auto. Very good. What's he going to be now? Meet not the eye in Machana. Wednesday, Thursday, Friday. Friday. To me, to mum the army, whom I would whom I was laying a dowing with the name and days in a trap. I was a twin is a chat, like a lot of go chat at all. Go. Eduga later. My happy place. I quite you know I just go from me. And a moon, the character as a photo of a neighbor. Some of Patana, and with a carpet pedi, character. I do that. I say, sit up. Can I get a photo of once? Can they feel my jamle? Fan a job though. May say, same driven in a pantry, may say, Macan, the fan, no kind of like Palani, who did she sweets in a scenery never go. My pantry, go. This is the horror I get months already home to okay. Duga, they will finish later, was I later, do later, so later, clip later, the earpiece later, and it is in water bottles. I cannot shoot up with it. Well, shooting I sing later than that. And water bottles, some of my gad, the guy checked or everything. Tojo, see that Amana, Sanari, one school halakpagi. School halakpagi, no, I didn't. Sanang hayang wayang, I can't see one and silly. Hayang wayang, Jaraga, video. Tau dog, Nanganiamo. Yard and ging bad. Nani the double in Seco. My haze of a talent, look at the music. 1, 2, 3, 4. 1, 2, 3, 4. Siare. I did me video
ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯎꯄꯨꯗ ꯀꯩꯀꯩ ꯌꯥꯎꯔꯤ ꯍꯥꯏꯕꯁꯨ ꯌꯦꯡꯃꯤꯟꯅꯔꯦ ꯑꯗꯨꯒ ꯊꯕꯛꯁꯨ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ ꯃꯌꯥꯝꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯨꯝꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯒ ꯐꯖ-ꯐꯖꯕ ꯀꯟꯇꯦꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯨꯒ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯊꯤꯟ ꯑꯣꯏꯔꯦ ꯑꯗꯨꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯇꯨꯝꯊꯣꯛꯑꯒꯦ ꯑꯩꯁꯨ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯕꯛ ꯍꯥꯏꯗꯣꯛꯇꯣꯏꯅꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯐꯖꯅ ꯂꯩꯌꯨ ꯅꯥꯗ ꯌꯦꯛꯇꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯦꯀꯦꯟ ꯑꯃꯐꯥꯎ ꯃꯥꯡꯍꯟꯗꯅ ꯑꯦꯟꯖꯣꯏ ꯇꯧꯕꯤꯌꯨ ꯂꯥꯏꯐꯁꯦ ꯕꯦꯔꯤ ꯁꯣꯔꯠ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕ ꯑꯗꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯍꯣꯠꯅꯕꯤꯌꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯍꯛꯆꯥꯡ ꯐꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯈꯩ ꯄꯨꯟꯁꯤ ꯁꯥꯡꯗꯣꯏꯅꯤ ꯑꯅꯥ ꯑꯌꯦꯛꯇꯒꯤ ꯑꯩꯈꯣꯏ ꯂꯥꯞꯊꯣꯛꯅ ꯂꯩꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯑꯋꯥꯕ ꯃꯌꯥꯝ ꯈꯟꯖꯤꯜꯂ ꯁꯨꯝ ꯂꯩꯇꯥꯔꯒꯗꯤ ꯅꯥꯔꯝꯗꯕꯒꯁꯤ ꯅꯥꯔꯛꯀꯗꯣꯏꯅꯦ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯌꯥꯔꯤꯈꯩ ꯑꯐꯕ ꯈꯟꯕꯤꯌꯣ ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯄꯨꯔ ꯂꯥꯛꯆꯔꯒꯦ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ